Akasbani Imphal, Wahengbam Rajesh na pau pajari, ahanbada marueba pau. PhD Mantri L. Susindron Hari, Tawal Multi-Purpose Tigi, Singkai Singde Yoriliba Ising Asidegi, Imphal Manunda Ising Pina Batabak Paikat Pahaure. Street Vendor gi Waruisin Purakna Bahonabada, Kudong Chatabakaya Mayok Nari Haina, Mahut Mantri Y. Kemchan Singh Nangasi, Manipur Bidan Sabada Fong Dokre. Haksel Mantri Dr. Sapam Ranjan Singh Hari, Dr. Singh Makogi Sinpam gi Maru Ebadu Kangna, Miam gi Analangi Tabakta Makata na Kudong Chadaba Singh Tondanaba Apil Tauri. Mukhyamantri Nongthoman Biren Singh ngasi e-vehicles launch tawkre amasung akanba section thorang marakta ngasi Nagaland amasung Meghalaya Bidhan Sabha Mikal gi vote thadanakre. Public Health Engineering Mantri L. Susindro ngasi Manipur Bidhan Sabha da Haikre, Imphal area da Ladiba Mapam Singh asida thaknaba apaba ising pibada chauran ising MLD Chama Kuntrahumdoi Dasmik Manga ani Darkar Oi. Congress ki Keranjin na hanglakpa wahang amagi pakumda mantrin hai singi lamda paksana umang kokthorpadagi singda damda ising marangkai na phangdabadagi Imphal manungi miyamda thaknaba afaba ising pibada chawna khudong chadaba mayoknari maramaduna Thawal Multi-Purpose Project gi puraklaga singkai singda yauroliba ising asidagi Imphal manungda ising pinaba thabak paikat pahaure singkai singdagi pigadurba ising asi supnatigi MLD Nipu mangakak tamak oiba maramna hana ising piram mapam punamak loina pibadi ngamloi adumoy namak hana piramba isingi sada yangkhairomda ising piba ngamnaba kanna honari Imphal gi leiriba mafam khara haiba tare hoji akoina kanna pipe laying tawjariba sinjeja koi chingkai singi hoji leiriba 45 ml sina pirakpa matamda akoi khara makhaidi thongane do singda dam gi laiba isingse masi akoi almost loigre ado singda dam na piramba jaga da khara makhaidi akoi yobang amdaba area khara so dum yawi ado akoina hoji hona jariba si hanagi all existing pipeline da 45 ml akoi chingkai singdagi laiba ising asi pisalab matungda adu gai phangaba jaga du gaina pipeline do pirani phangdaba jaga gai duna koina 2000 liter gi tanki lei adu mayam do mafom do install toraga mu pinanabagi pandam si akoina tawjabani Sri Ranjit Makata na hanglakpa wahang amagi pakumda Sri Susindron hai Jal Jeevan Mission gi makada Manipur gi apunba yumthong gi chada humbudra mangaromda thaknaba afaba ising piba ngamle haujimaki oina ising lawpham gi awaba kaya mayoknabadagi chayol amagi manungda numit humni ising piba gi thabak chathari Jal Jeevan Mission gi ising punsinaba honabada sel chawna lawi hariba adu thijinduna action lawkhatnaba honaragani hainasu mantrina makata na phongdokki Congress ki or Surja Kumar na hanglapa wahang amagi pakumda Haksel Mantri Dr. Sapam Ranjan ngasi Manipur Bidhan Sabha da haikre English ngani tarani pangi January da Chief Minister gi Haksel gi tengbang CMIST scheme hogdokpadagi Manipur State Illness Assistance Fund MSIAF chanakidre adumoinamak MSIAF ki makhada pitokadaba waliba senpam sing pitoknaba thabak paikhatlagani Jang Hemlung pa may nahanglagpa atopa wahang amagi pakumda Works Mantri Govindas Konthokjamna ngasi Manipur Bidhan Sabha da haikre ऐतिहासिक ओरबा तोंगजै मरी लंबी असि नेशनल हाईवे की थाकता ओंखटनबा होनरगनी तुपुलदगी बिष्णुपुर फावबा किलोमीटर यांखै हेनबा अमसुंग जोगजांग टेक्टगी बिष्णुपुर फावबगी किलोमीटर कुन सांबा लंबी इंग्लिशिंग अनि कुन माथोइदा सेंबा लोइक्रे अदुमोइनमक हंदकता इरंग ब्रिज टेक्खिबदगी लंबी चटपा याददुना लैबा मतमदा तोंगजै मरीदा लंबीदा गाड़ी कया चथोक चसिन तौबदगी लंबी असि फिबम यामना फत्रे मरमदुना लुपा कोटी मरफु माथोइरोम चंगना सेमगतनबा डीपीआर सादुना थाकरे हाइनसु मंत्रीना Sabada Makatana Fongdoki. DPR Amasare, DPRC, they may sograva alternative road with National Highway, the part among Wayna, Quina Kanzariva, Quitongze Marinse, Masi repaired over the 81.84 crore. Sitsangan, Aquina Makoida, Tare, Isamaku Sasere, then Honorable CM Associate. Aduna Kuziksi, a quickie department of Pibanatava, NSID, Siena, Pirani, Hyderabad, Hybrid, Aduna Sagi, defect liabilities, period Loirava, Zagasin sees Yamena Kai and a Soba Zagasidi, Pirani.
Mahut Mantri Yumnang Khemchana ngasi Manipur Bidhan Sabha da haikre street vendors singi watok asi loisinabo honabada kudong chadaba kaya thengnari Raija Bidhan Sabha da Thangjam Arun Kumar MLA na pukalakpa calling attention amagi pakum pireduna mantri na hai Imphal gi khwairaman ima kaithel ahumgi akoibida lairiba street vendors sing Mahut transport amasung traffic police yauna tha ahum changna survey tawbada street vendor lising ama chamari humudra manga phangki madugi manungda street vendor lising ama chamri gi phampham pina ba honaba matamda maduga chap manaba masingi street vendor sing amuk tholaki mangnai missing di asum hengalakpa aduga lambi pakto u yadaba maramna street vendor gi warosin purakna ba honabada kudong chadaba kaya mayok nabani kumbal lampak area women's vendor singi pot yompham kaithel ama ISBT mayok nabada leiba apex body campus ta sanabagi matang da phongdoloduna mantri na hai court ki athingba leiba maramna haujimaki oina mafam asida kariguma makhal amatagi construction to wayadri maramaduna haujik chathariba mifam asi hek loibaga mari leinaba MLA amasong apex body gi mihut sing yauna khanaraga darkar leiba thabak sing pangthoknaba honasi handaki sarkar anubasi form toro matungda makoi singdu accommodate taunaba honaru matamdana mi lising amaga started musam sanba jaga do jaga sande haisi isan isi maimen kitwanba manipur gi jaga de laga phamjo bangakani lising amaga started musi phamam bana lising amaga samri ni samri something ni lising amaga started mu phamgasu samana masingse surroundings da mu thole leiba sarkar gi lam sing sidi koi ata si to laga tan tak wan pak thuan su ya da bani na si sarkar gi asoba problem thengla jaba hai tare Tabiriba pawasi Akasbani Imphal degini Manipur Bidhan Sabha na ngasi tongan bibag tareki apunba sempam lupa koti lising mapan chamapani yangkai matoi lak marfu mari lising humpu matoi gi sempam mot amatoi na pass tokre bibag sing adudi medical health and family welfare services municipal administration housing and urban consumer affairs food and public distribution agriculture dairy farming yauna animal husbandry and veterinary community and rural development amasung planning ni Dimansing adu khananainabada sadasya sing K Ranjit Singh TH Lokeshwar K Meghasandra amasung O Shujor Kumarna kat motion amasung observation piki Medical Health and Family Welfare Services ki matangda khanabagi paukum pireduna Haksil Mantri Dr. Sapam Ranjan hai Chief Minister gi Haksil gi Tiangbang scheme asi Manipur gi mapalda leiba hospital ani yauna punno hospital yangkai mapanda chanari PMJAY gidi ayamba hospital singda loinamak chanare Bisnupur amasung Sandel district hospital singda x-ray digitize tawbagi thabak haure Thawal district hospital gisu athuba matamda hauragani Dr. Singh Strike matangda Dr. Ranjan hai thabaktagi potharaba Dr. Singna association semduna toina press meet pangtokna ana laingi lamda kudong sadaba sing tholebasi yamna chumdaba thawngni grade 3 da leiriba singbu grade 4 da kahannabasu hotnau haiba aduga amaromda thabaktagi pothabagi matamsu sangtokadabani haibasi wahantok leitaba wafamni mangnai mamang sahigi November 18 da Rajapalna akanba mieng changduna asigumba maram chadaba khongchang asi yamna kanna yaningdaba phongdokrabani maramaduna Dr. Singh Makoigi Sinfamgi Maru Obadu Kangna, Miamgi Ana Laingi Tabakta Makata na Kudong Sadabasing Tondanaba, Mantrina Sabagi Kutanga Apil Toke. Association in Amasemaga, retired officials in the lead Toraga, press conference later. How can we tolerate this? Government of Manipur, Prasagi the Maktani, officials, welfare, the Makta Koina, Yingjandabanate, there are things which is within the number Hibamale. At least some there's a thing some there's a kakalo, then other Carlos of Poo, Carlos of Poo, Habagi Wakal on this. Please, and Amukahana Piltogeri, please refrain. Think for the people who are sick. Hospitals think, cannot think, aduna solution di Wahengbam. It's an earnest appeal, or maybe a warning. Mukhyamantri Nongthomam Biren Singh na ngasi e-vehicle ani launch tokre Mukhyamantri gi secretary da pangthokpa thorom amada gari ani du lamthakibani thorom adu wangang bada Mukhyamantri hai electric gari siznabana carbon hanthambada natana nungsit motpa hanthanduna akoibagi phibam luna na thambada mateng oiri mangnai asigumba electric gari sing hena sinanaba thorang leire Bharana English ani humbudra phawgi manungda carbon puthopagi chang zero ohenaba pandam adu yengaga electric gari hena sizinabagi tangai fadaba leire gari ani asi planning bibagna siznagadabani electric gari sinaba asina kai hena chading tawbasu hantha lagani Pradhan Mantri
Narendra Modi ki Ek Bharat Shrestha Bharat Yuba Sangam ki makada Triple IT Nagpur ki mahiroi nifu amasung faculty member mapan bungasi LDA ki chairman M Asni Kumar Singh na Triple IT campus Mantri Pukhida taramna okre Thoramda Sri Asni Kumar na Rajas da haukiba matam khara asida purakliba awon basingi matang da paudam ki mangnai Yuba Sangam asina laibak asigi pak chawrba kala Sanskriti khangnaba honabada chawna mateng oigani mahiroi singbu Loktak Pat Olympian Park INA headquarters Moirang amasung Shanghai Ethnic Park da laknaba mahakna baton tawki PM Kisan Samman Nidhi Scheme gi matang da miyambu bhaptan begi thoram ama KVK Imphal East Androgi Conference Hall da ngasi pangthokre maduda Pradhan Mantri Narendra Modi na webcast ki khutang da lawmi sing